Manipuri Mirror ki naina mifam amasung hamom promote ki sharing larik maikum hangdokpai thorom pangthokre ngarang irai numit July 19 Maulabija district Bhanugas the Bangladesh ki ahamba Manipuri news website Manipuri Mirror ki chahi ahum shuba ki kumon thoronga mari leina na shinba naina mifam amasung hamom promote ki ani shuba sharing larik naken thana lakpada makum hangdokpai thorom ama pangthokre Bhanugas ki Adamp কমলগঞ্জ leba Manipuri cultural complex ki auditorium da pangthokpa thorom dida Manipuri Mirror ki editor panel ki member Nambam Shankar na mayai tambam lauki. Mithunglen oina mamal leiraba waral kya thambi ki kabi A.K. Sheram cultural complex ki president L. Jayanta Singh kabi Khairam Indrajit kabi Aiba Muhammad Abdus Samad amasung United Manipuri Organization ki Shavapati Ahibam Ronajit. Thorong ki ahoboda handakta thokiba lafugi fiber da ki shungba langna shaba kalabati sari mingthon kiba sari makal ama puthokiba Radhavati Devi bu crest amasung lengan fi Duna Manipuri Mirror ki maike degi ikai khumna bo utki mathang da hamom promote ki naken thana lakpada sharing lairik ki makhum mithunglen mayam na hangdokhi sharing lairik asi Bangladesh Manipuri Sahitya Sangsad na phongbani aduga Bangladesh ki sakna erba critic kabi Seram Niranjan na lairik asi gi matang da wangang ki loinena kabi Roshanara Bashi na lairik asi degi sharing kya pathoktuna mayam da tahan ki Manipuri Mirror na shinba ahamba in person program aduda akhanna ba wangang lo oina mamal leiraba wahi kya thambi ki kabi Sanatan Hamom Mohammad Khurshid Ali Ibunghal Samol kabi Sajjadul Haq Shopon Binda Devi Awangtabong Somerendra Konthoujam Shilpi Rafiqul Islam Joshim Hizam Sushil amasung Takhelambam Shimul Manipuri Mirror ki editor panel ki member Hamom Probitna conduct over program aduda Bangladesh ki mafhum ke ade ki sharik yaduna thorom adubu mapum phan thorom ki aroibada athithi amasung sharik yakhiba mayam punna chaklin chamin nakhi